Mayambu ahanba muktada Victor Khangembamgi channel da taramna okchari ngasidi mayamgi mafamda anauba wari amaga loinana pulna lakchari wari asigi mamingdi Tamnaba Boarding School adudi mayam wari asi taminarasi Mamang thaina boarding school amakhak leirami aduga mafam asida yamna tamthiba thodok ama thoami thodok asida angang taramukti sirami aduga school asibu sikraba angang sing adugi thawaina yam kanna tamnarami maram asina mafam asida mi kanamata leiba ngamlamde aduga school asibu matam chuppagi oina chingjin khirami asumna hojikti chahi kun hojin khirami boarding school adu napi amadi uwa singna pumthan thalami songsu yamna songle Leiba building sing adusu loina manle ningai gadogi taure aduga nongmadi sahardagi senjaw yamna paiba nupa ama khak laami mahakna ariba boarding school asibu mapudagi leiraga magi oirami chahi ani mugrom changna school asibu sem sabagi thabak chatharami hojikti school asi sem saba loire aduga mamingsu anoba ama tholami Kurkul Model Boarding School haina School asi kuishu kuirabanina chahi kunmuki mamangda thokiba thodok sing adu kaunarami pora anoba school ama ollabani School asida tapna mi tamba amadi leiba honarami anoba hangboibana admission tawbada 50% off tawrami maram asinasu satra mayam ama tamba honare Tamnabagi Kulamada Mamanaba ahumkhak leirami mamingna Bikas chawba amadi mani makhoi ahum asi aduki matik luna tinai chak chare puna chaminai phataba thabak tawre tawminnai mi khanare puna khanaminai makhoi asi handak class 9 kagadabani Bikas ka chawbagadi lairik yamna hairamde pasu sungpha ek pade manidi lairik laisuda thawai yamna yawba mini lairik su phai Class 10 su thadoba kuidrabanina makhoigi mama mapana makhoi ahumbu anauba hangba boarding school aduda thamnabagi tawrami ahanbadadi makhoi yaramde adubu mama mapana takmanbadagi makhoi ahumak boarding school aduda leirami school asigi classroom sing pareng sana sarami aduga mayaidana lampak achauba ama lei angang singna sananaba lampak adugi nakandani makhoi ahumna leiriba hostel adu hostel asi mathonani wangi khwai mathaktani makhoina leiribasi makhoigi kada chhatra taret lei aduga makhoi ahumgi phamung asi thangnana lei hojikti ingtham thagi matam yoraklami yamna ingba maramna bikas ka chawbagadi punna tuminnarami aduga manidi mathanda adum tumlami lairik panabagi Table kharasu ka aduda leirami manigi table asi thongnau mayada lei aduga thongnau asidagi school gi lampak adubu urami asumna makhoina boarding school asida leirakpasi chahi tangkhaidi phajilakle noma makhoi ahum classroom da Sir Dinesh ki maths class yauduna leirami oja aduna anka gi question khara blackboard ta iraga thamlami aduga chhatra sing adubu hotnaba hairamlaga classroom dagi thokirami Bikas ka chawbagadi question adu ubada makok yamna ngaurami question adu simple interest amadi profit and loss ki oirami Bikas na hairai as question nena akhangba jo amata yaudi tawrije chawbana amuk hairai itaw question je hana phajana amta tapna paraga yengje aduga khangbra na Masi hairaduna mahakna paba horai if the cost price of 18 apples is the same as the selling price of 16 apples find the gain percent question asi paraba matungda phawba chawba amadi bikas angka asibu hotpa ngamnamde manidi ojana piramliba angka sing adubu hotpa losilami masi ubada manigi mamangda phamliba bikas amadi chawbana manigi boy adubu laurami aduga yam kana silami masida manina hairami
Itao, like so kara paradi padova. I know hostel manunda, pabda kara young in noibo. Haying exam the di shinbaya the baniko. Masida, Chawna Kumai. Yani itao, exam the exam with hopa laksani. Asumna, wari saduna, lady kanda, bikasna, cunning ninjingduna, hirei. Itao, Nasidi tangzane, Horenundan, Yen Java tarene, Chawna mu hirei. Ajo cậu thủ re, ngasi je tangzani ko, yen sang nena, Hawaii ngakta chari se, ngasi di yen chari kanda karayam chahauragi he. Makoina, Lariba hostel si, Hapta kudingi, Tangza numidangda, yen tongami, Atay matamdadi, Hawaii ga kobigana, ayamba pijay. Aduna, ngasi, yen charani kanduna, Makoi ahumasi, yamna haraurami. Asumna, sardines tangai, Aduga hairei. Aina piramba angka singasi hotpa loinarabo aroi bagaina pisalo aduga loidabana blackboard manakta lepulo bikas ka chawbagadi manidagi sillabanina boy pisinbada yaurami aduga angka hotpa ngamdaba satra kharana blackboard ta leptuna leirami sardinesna boy singadubu check torami sardinesna hairai he chawba Nangi answer ama lali je kamai taurino nang julia pada yauru lao asai chawbana mani dagi shinbada khara soiba yauraba jani maram asinani chawbasu blackboard manakta leptuna leirami bikas ka mani gadi no phet tawduna leirami bikas na hairai o chawba je nungai bideda khara di charani se mani na mu hairai Shillini na kamai shillino khangdeme mami to kadari yenga shilli jano makoina noktuna leiba adu ubada chawbana tapna hairami nuaini ba noijo aigi jo matam lakhini dana aduda aiji noki yengo asumna hojikti class adu loirami subject aduna numitugi aroibani maram asina makoi hostel da laami aduga pothana rami Naktang lairagadi numidang wairam oirami makoi iru maithajarami aduga chatra sing adu masa masagi hostel room da larik laisu paduna lainarami chawba hoigi class da asai sardines na monday da maths ki test ama tawni hai masida fail ta bagai kaya nungai roi yam thina phuni hainasu hairami maram asina because chawba madi mani lairik pana ba tawrami Naktang lairagadi numidangi chak chanabagi matam yaure makhoi ahum yamna haraurami yen charani khanbada chawbaga bikas kana makhutta pairiba pukhamadu thinduna chak chabam kada laami yen thongba manamdu nambada bikasna hairai hais sidi ngawi he manamjidi khara tawre chawbana amuk isai saglai Nasidi yen sang haudori yen thongba chadori asumna makhoi ahum chak adubu chaduna leirami chawbana hairai itao monday da sardines na test tongni jo hai fail ta bagai phuni ye aidi kem jo khangdri kamai tawdino khangdre da bikasna amu hairai yani da mani da silla loira dubu sida mani na hairai Nungai he, aji noi mayamgi shinbam do mangai ne, aina wana paba, aduga noi na nungai na shinba, yaroi, noi jo ne, larika do kara pauko, sardides na shinba yaroi haibane, shinba thingnaradi kaya nungai ro haibani ko. Masi tabadagi, chawbana amu hairai, kari wajano khangdeme, makok na makok chaiba, atopa wajagai di shinba lo yai, ma mathandani yadrise, masida bikasna hairai. Itao, samai tawraje, hore numidangda kari no tathok tasin tawba yaba tawruraje pass tawnaba manina hairai itao noi khangdaba yaurajo hairo ai loi takpige bikas ka chawbagana hoi hangake nangonda hangdana kanada hangdoino asum tawduna hojikti chak chaba loire chatra singadu magi roomda changnarami makhoi ahumsu changami aduga test ki damakta lairik kana panarami chawbaga bikas kadi che machet amada khui pikna formula khara iduna lairami manidi magi thokpa thongnau mapa aduda lairik kana paduna lairami naktang lairagadi pung tara tare bikas ka chawbagadi
hakam wa chanduna lairami makhoi anidi tumningbana su yadre makhoina manida tumningle ibani tumage nangdi tumdau kayam walige haina hangami masida manina noi tumlo aidi khara paki haina hairami bikas chawbaga phamungda puna tumkhirami manidi adum paduna lehawi haujikti numidangi pung 12 makhai khara helaklami mahaksu haujikti tumningba phawraklami mahakna lairik paduna leiriba thongnaw adugi nama adu hangdokpa maramna nungsit ayingba changlaklami masida mani ingba phawrami mahakna thongnaw asi hangdo adi ingbana tumba mata yararoi lonjalamge haina thongnaw aduda makhud adu lami matam adudani mahakna thongnaw adugi mapanda kanagumba mi ama laibagumna tawi mahakna table aduda phamlambadagi haugatuna thongnaw adugi mapanda phajana yengami matam adudani mahakna angang macha ama school gi lampak aduda leptuna laiba adu urami angang macha adu school dress selami aduga mangon lomdagi onthokutuna leptuna lei maram asina manina angang adugi masak adu phajana uba ngamnamde mahakna khalami karino asukam thinga kanjida kadai dagi angang none angang adu class 4 5 mukti kaba mali aduga mahak lebliba jaga adudagi machi sungleng lengamde manina inga ingbane kanano kaidobo yaura jano amukta di hangbiruge haina khalami mahakna mathanda chatpadi talle bikas ka chawbaga ju haudoke tawbabu makhoi ani di haugalo yaramde sige hektumami mani mathanda chatpa tarami mahaki torchlight macha adu pairaduna ka adudagi thoklai aduga stair dagi kumtharaktuna angang adugi manakta chalami angang adu mani lakpa ubadagi mafam adudagi yam thuna chatpa hawraklami mani su tapna tapna matungda inei naktang lairagadi angang aduna lampaki aroibada laiba classroom amagi manungda changkhirami mani su torchlight adubu thanduna classroom adugi manakta yausilaklami mahakna classroom aduda changena hek tawbaga torchlight adu mutkhirami mahakna yadra maline torchlight se hairaduna makuta torchlight adubu kanna tharami mahakna asumna tawri kanda classroom adudagi angang khara wari sanabagi makhon taraklami mahakna kaino classroom da angang kayano lairisibo torchlight sisu kaidoraba jano nahangai de adum yabane naktang lairagadi mahaki torchlight adu yaraklami mahakna torch adubu thanduna classroom adugi manungda changlai matam aduda classroom adugi manungda angang mangamuk lairami angang sing adu school dress loina selami aduga masak sing adubu nondaraga phamduna lairami manina hairami noi nungdang athengbachida kaidorino sida ojada haiduro noi namana padi khangbro noi sida leije angang sing adu adum tuminna lairami wa amata ngangde masida mani sauraduna hairami oi noi gi usitriro mina ngange je khumba yadro masida angang sing aduna phamlambadagi phat launa hagalai aduga manida yengai manina torchlight adu angang sing adugi mamaida thanjilami adubu mani angang sing adugi mamai adu ubada mahak kibana yaramde masa adu niktuna lairami angang sing adugi mamai adu set nalami mamit manaton amata yaramde machin khakta yarami aduga machin sing aduna nogla ami manina khangla ami mamangda leptuna lairiba angang sing asi minate laini haiba mahakna yam kana lauraduna chenge tawi adubu makhong adu lengo haibada yaramde angang sing adu noklambadagi maya kathorai aduga manida chagadawi chongsilai ikhang khangaudana mani tumlambadagi hagalai mahakna akoibada yengba kanda hostel room adugi manungda lairami mahakti lairik papana waman badagi adum tumthakraba jani
mahakna khalami haish kari mangnege hojikkidude sibu siramnida aidi asengbaga malure masi hairaduna mani wakhal khara leitai mahakna pung yengba kandadi baro makhai tarami mahakna sidi thengle ai tumnaba tawrage hairaduna phamlambadagi hogalai aduga hangdoktuna leiriba thongnau nama adubu lonjinnaba tawi matam aduda mahakna thongnau adugi mapanda mi leibra haina yengi adubu lampak adu ihang hangi kanamata leiba ude mahakna thongnau adu lonsillamlaga phamungda tumnabagi changlai matam aduda ayingba nungsida ama silaklami masida mahak ingba phawi mahakna kadaidagino haina yengba kanda lonsinkraba thongnau adu hangdoaga leirami masi ubada mahakna khalami kaino aina hojita lolam mataine kamai hangdorai jano aina lonbada chena lol hodra male amuktaga lonsilukhige masi hairaduna mahakna thongnau adugi manakta laami thongnau adubu hek longe tawbaga mahakna mamangda ugibaduga chap manana thongnau adugi mapanda angang macha ama leptuna leirami handakti angang adu school dress selamde firol angauba ngakta selami aduga mani romda onjinduna manida yengduna lei lapa maramna manina angang adugi masak adu uba ngamlamde adubu manidi angang adu ubadagi kibana yadre mahakti masadu yam kana niktuna leirami humangsu kangbana yadre mahakna yam kana lauramlaga tumduna leiriba mamanaba ani aduda chongsilami masida bikaska chawbagadi khangpre khangami aduga yam sauna hogalai aduga manida kari tawba yaurage haina hangami masida manina thongnau mapanda budama leire haina hairami bikaska chawbagadi thajaramde aduga makhoi ahumna punna thongnau adugi mapanda yengba kandadi kanamata leiba uramde mayam ngasigi wari asi side losinjarage ngasigi sina part 1 ni mathang part 2 amu thagacharake soidana mayamna like amadi subscribe tosinbiramu thank you